Akespan Imphal, Wahembam Washington Pau Pajeri, Ahanbada, Maroi Bapau. Assam ki Karbi Anglong Amasung Kasar Jila Degi, Police Namio Mari, Yam Laba Morpin Namasung Heroin Kakwanana Fare. Pradhanmantri Narendra Modi ki pungning gi wa man ki baat ki chama kuni thoi shuba episode ngasi ayuk pung tara mathoida Akashpani gi thongda shandokani amasung Pradhanmantri na Raija khudingmakta yamdrabada lamkoipam amamam semgatna wa haikre. Assam ki Karbi Anglong amasung Kasar Jilada Assam Police na tongan bamapamdagi yam laba morphin amasung heroin phagat pangamle sena bamioi mari shufare. Assam ki Mukhyamantri Himanta Biswa Sharma na social media da thagat pawarol da hai Karbi Anglong Police na khat-khati check post tamna lakpa gari ama check tawbada lupa koti mangarong gi oigada ba morphin kilogram mangarom phagat pangamki aduga Kasar Police amasung Raijagi Special Task Force na Kasar Jilagi Sonabari Ghata Asset Oxing check tawbada lupa koti taruk makhairongi oigadaba heroin kilogram ama hena fare. Raija sida Security Force na singa amasung tampaki mapam kayada thihumbagi thabak lepta na chatari amasung miyamdagi namdu na sel khaibede chenaba miyoi kaya suphagali. Manipur Police ki Cherola Manahai, Kakshing Jila ki Tehspur Lamkhai degi PLA ki active cadre ani fare, Imphal East ki Lamlai Police Station na Konba, Sawambung Thong degi KCP Apunbagi active member amasu Security Force na fare. Atopa thokdok amada Raija sida Seng da Bachana ki Polam Singh Naron da Puchinduna, Miyam da Namthak Tawduna Karbar Tawramba Nongchup Bangla degi Miyoi Ahum, Manipur Police na fare. Makoidagi Karbara Sida Sijanaba, Tongan Bapolam Kayasu, Pagat Pangamle Hairi. Manipur Police Akanaba drive ta Huran Kibagari Yamasu, Pangbangam Kre. Pradhanmantri Narendra Modi ki Pungningiwa, Man ki Baat ki Chama Kunito Shuba episode, Nashi Ayupung Tara Mathoida, Akashbani ki Thong de Shandokani, Tauramashi, AIR News, DD News, PMO Amasung, Information and Broadcasting Mantralogi, YouTube channel Singdashu, live streaming Taugani. Pradhanmantri ki warol ki Manipuri wahan thok Pradhanmantri na wangang ba hek loibaga Akashbani Imphal na sandokani masi ngasi midang pung nipan dasu amokhan na sandokani dialect lol singdana hayang sandokani tabi ba pawasi Akashbani Imphal dagini Pradhanmantri Narendra Modi na Raija khudingmakta yamdrabada malem gi thak ki oiba khudong chaba madi infrastructure leiba lam koipham amamam semgatna wa haikre New Delhi da ngarang Niti Ayog ki Governing Council ki tara subami phamda sabapati oikiba Sri Modi na Raija ama malem gi lam koipham ama haiba wakhalon phongdokhi mahangna hai masina tourism bu chakhwal hanbada natana thangnariba sohor singbusu lam koiba singi lakpham ama oina sengkwat pangam hangani Thabak Shupam Singda, Nupi Sing, Ningtina Yahonabachu Pradhanmantri Namakataki, Mahangna Hai, Nupi Sing Buikai Kumnabagaloinena, Thabak Shupam Singda, Yahon Bangam Nabagidamak, I Namasung, Toshil Torankaya Sem Gadabani. Mipamadugi Tungda, Niti Ayoki, CEO, BBR Subramaniam na, Paumisinga Unabada Hai, Mipamaduda, Niti Ayoki Governing Council de Yauriba, Raijamasung Union Territory Contrata Ruki Manungda Contramatui Nasaruk Yaki. Masina, Niti Ayok Linkhat Kibadagi, Raija Masung Union Territory Kwaidigi Masing Yamna Saruk Yaba Mipamam Oiri, Magna Hai. Prime Minister gave a call that all states to prepare a vision documents at their level. And in this, the reason for the Prime Minister giving this call is this is a long haul and we have to do it for about 25 years. States are fundamental. Everything has to be done in states. And if you do not have visions for states individually, it's like actually having a bullock cart with only one, bull, not two. It will not run. So if the vehicle has to move forward, you need both center and states to work in tandem. National Democratic Alliance NDA da Sarkar Paiba Raija Singi Mukhyamantri Singh amasung Upamukhyamantri Singi Miphama Mangasi New Delhi da Pangthokani Miphama aduda afabalengak sasanga mari leinaba wafam sing khanagani Aikoigi Paumina Hai Pradhanmantri Narendra Modi na Sabapati oina pangthokadoriba Miphama aduda BJP ki President JP Nadda Grihamantri Amit Shah amasung Ngakchel Mantri Rajnath Singh Chucharuk Yagani NDA na Sarkar Paiba Raija Kungi Mukhyamantri Kun amasung Upamukhyamantri Taranipal Miphamasida Yaugani
BJP gi Good Governance Department na mifam duda warep ani laugani ahan ba warep ta Bharat Lanmi bu thagat pa phongdok pagaloina na Pradhan Mantri Narendra Modi gi Operation Sindur mai pak pagi nungai ba phongdok pa aduga ani shuba warep ta na Zat Kanglup Khaina mikok thina ba Kendra Sarkar na warep laukhiba adugidamak thagat pa phongdok pa na oigani Kendra gi lau singu mantri Shivaraj Singh Chauhan na hairi laibak sinba thungna chathagadaba Biksit Krishi Sankalp Abhiyan Urisha gi Purida thasigi kunmapanda haudoklagani khongjang asi laibak asigi jila chatreta chathagani amasung baigyanik kangbu amana khul da chatuna lomi singa hakthengna na wari sanagani New Delhi dangarang laibak sinba thungbadagi lakpa lau singu gi baigyanik sing da wangang bada mantri na hai campaign sida Krishi Bigyan Kendra Chatret Kuntramathoi ICAR Institute Samatara Humdoi Raija Thaki Bibak Singh amasung lau singu horticulture animal husbandry fisheries na chingbagi official sing amadi lobi kaya saruk yagani Mantri na hai laibak asina ningtamba phanglaba matungda ihan hanba oina sarkar na lomi singa baigyanik singa hakthengna na unahannabagi thabak paikhatli mangna hai Laibak sinba thungbada chathagadaba campaign asida saurakna lomi koti ama makhairom saruk yaraba yai ngasi phongba pauche singi maroiba pau singedama khaujik Kshetrimayum Birosh leire Birosh Thagatari Washington Governor boycott tawkre Raj Bhavan da thomjinba yauna akanba khongjang kya changsin gadori haba pau amasung Rising Northeast Investors Summit lesingani kunmanga da lupa koti lakh mari romgi sentang thadanaba lepna kre haba pau asina poknofam pau cheki ahan balamai da phongli Gwaltabi thodukki matang da MP lesemba sana jawbana Governor Ajay Kumar Bhala da memorandum pisan kre amasung ingkumja lesingani kuntareta Imphal Jiribam Railway Tunnel hutpagil thabak mapung fana loibang ngamlagani haiba thinguzam dolendrogi wafumna nahrol thodangi ahan balamai da phongli Amukogo chaminariba lup mangana human chain semduna khongjing changsin khre haba pau asina sana lebak pau chegi ahan balamai da phongli Nai Delhi amasung Mumbai da COVID-19 ki case hengalakle anowa makhal ki variant thengnare haiba pau asina Shanghai Express English ki ahan balamai da phongli BJP na lengak pairak padagi lomi sing suicide tawduna sijaba leptri haiba Kisan Congress ki wafam amasung khangabokta chahi taragi matungda lambi ama koila sarakpada khamthengna harawba phoknare haiba pau asina huelan pau pau chegi ahan balamai da phongli Nat ki oiba isai jagoi ka loinana chahi asigi Sirui Lily Festival lotion kre haba paw asina The People's Chronicle gi ahan balamai da phongli SMSS na Miss Sirui Lily ta kre amasung Senapati jila gi Fuba Khumanda mai isingdi safare lambi fatri ana layeng sang leitri haba paw asina Shanghai Express Manipuri edition gi ahan balamai da phongli Kendra Sarkar na awang nupok lamdam da Khelo India Northeast Games pangthoknaba thawrang tawre haba paw asina Manipur Mail gi ahan ba lamai da phongli Washington Thagatari Birosh Aroibada Maroiba Pau Amukhana Assam gi Karbi Anglong amasung Kasar jila dagi police na miyoi mari yamlaba morphine amasung heroin ga kwanana phare Pradhan Mantri Narendra Modi gi pungning yuwa Man Ki Baat ki chama kuni thoi suba episode ngasi ayuk pung 12 da Akashvani gi thongda sandokani Thoramasi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel singdasu live streaming tawgani amasung Pradhan Mantri na Raija khudingmakta yamdrabada malem gi thakki oiba khudong chaba madi infrastructure leiba lam koifam amamam semgatnaba haikre Paulo Jere